uti hana saka tau apa mati uti ni aduh bu yen uti atau ngadi cuma yenan lama kue di hausan hello everyone halo ngasih ay mohen ko na muka mukbang sajarage adu ngasih di yen no na tawe di yen moga uti mo yawe ko uti di yam di yamdre ti ke yen ga sun tawage da sele ti lo ga kai ke kari tabi ji khangde ai di am pame sumaina sam ga pame ai tawe ai na pame di uti ni apa yang ne pame sih kok atau si mix hoy doro saya di hoy ma pono ni tala ga to an ba oi sina gravy hatare sina gravy ni sida kano le tana ko hause cái nó mà đừng mong đợi mà đi đừng Ada rồi house làm hầu ra cái mem hầu lagi tu ini uti hana saka tau apa mà ti ni aduh bu yen uti atau ngadi cuma yenan lama kue di hausan oi pam mà uti ni yen hana pai gre em kai de kamai tau de đấy rồi ti wow rồi phang de rom kai tai ta tung rồi làm challenge nó tuyệt rồi challenge ngầm mày vậy adu lem bedem to yaro rồi mà ai liêm bật đi liêm rồi hay bật đi ai dám cái lần đấy vậy mà này là cái là khai dám mà lấy vậy ai dám sang làm được ai mua băng của mình năm mươi chỗ làm ra đẹp vậy có hào nhưng làm mà phải cũng nó có nhà bên nhang vậy dạ em một phải anh vô phải tung bài lâu rồi ai mà quên trước rồi này đôi cái qua lần hai chưa rồi mà phải đi lâu vậy mà cũng mình khan rồi nó bây giờ chia kìa
Nang uti di pame uti thieng do tong do ko. Hỏi rồi hôm nay akwai ta sabji thế mà hồi cũng ông mà khai ta mẹ Mẹ uti còn hào ấy. chắc sao thì mà tầm Uti di sia na thong di ni ko. aku cari nak nasi thùng ấy thùng làm này ấy nó sẽ ok nè Aduga video namdagi uti chadabneba. riêng lúc kia thầm mà riêng Chak chaningu quality adni. làm cho nên là phải học một phần từ cái nào của đấy kia Mani. ấy question mà hàng ngày vẫn luôn ạ Ango. aku ini selalu makai gì nó luôn ạ si sao hai bữa nang lấy cha bằng ngang một Ngamnabadi horani. Ajubo aide chaba thakpa bi paisa thong ni dra ko. Aduna. Hai boka namba ngam kitabzu ya. Aduga magi video man harak bi namon. dạ em ơi cái gì sao có tôi cái nào Aide. Chaba thakpa bi paisa ngam oi bani na. Kulak namba ngam daga joina. Mi dugi kan duda. So na video da namba kan atare. Magi aide bitu da. Aide uti yam ha. ấy tôi trả lại đi rồi Cũng thật là cây gì lên lên mình béo hay gì sao cha mà tầm được hiện đủ là được sẵn cái phao đều mà chỉ ngã đâu chỉ quan năm này video nằm bay đi chào sớm thêm mới mới nào tôi tìm một tay hết rồi cái gì mà số giúp ở đây còn năng là nè hao khăn nè sao gì vậy aju na jo phúc thằng bên này vậy xem bấm ăn thao đâu vậy đúng không sáng à to rồi vậy bên chơi xuống bò cái gì nè sao tôi ăn rồi xin lỗi vậy sao tôi ăn rồi xin lỗi cái gì nè cái tông này sao tôi ăn sao vậy để thua rồi vậy chắc ăn tôi là sao nhà này đây đi làm là đi hai làm được và cùng sau hút ra rồi ấy đi giảm được sang ngầm được sang là tập là tốt bằng
hiram khudingda challenge tawsedi ayba sabadadi ai chuang ngamoiba kꯩꯅꯣ ꯆꯥꯕ ꯅꯠꯇꯕ ꯆꯥꯛ ꯅꯠꯇꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯇꯣꯞꯄ ꯂꯩꯁꯤꯗꯤ ꯃꯌꯥꯝ ꯇꯧꯕ ꯌꯥꯏ ꯇꯧꯒꯦ ꯍꯥꯏꯔꯒ ai chakkummadadi challenge chuang ngamdeba ꯆꯥꯛ ꯅꯠꯇꯕ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯅꯪ ꯑꯄꯥꯝꯕ ꯑꯃ ꯑꯩꯗꯤ ꯑꯩꯅ ꯍꯥꯏꯔꯛꯇꯕꯤꯗ ꯀꯃꯦꯟꯗ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯃꯣꯏꯅ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯃꯣꯏꯅ ꯍꯥꯏꯕ ꯆꯠꯇ꯭ꯔꯗꯤ ꯌꯥꯏ ꯃꯣꯏꯒꯤ ꯃꯣꯠꯁꯨ ꯃꯌꯥꯝꯅ ꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯒ ꯑꯩꯒꯨꯝꯕ ꯍꯟꯒꯗꯤ ꯆꯥꯛꯀꯨꯝꯕꯗꯤ ꯃꯥ ꯌꯥꯝ ꯆꯥꯕ ꯉꯝꯗꯦ ꯍꯥꯏꯔꯦꯕ ꯆꯥꯛ ꯅꯠꯇꯕ ꯑꯃ ꯆꯦꯂꯦꯟꯖ ꯇꯧꯁꯤ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯅ ꯑꯩꯒ ꯃꯣꯍꯦꯟꯒ ꯆꯥꯛ ꯅꯠꯇꯕꯗ ꯀꯔꯝꯕꯅ ꯐꯅꯤ ꯑꯗꯨ ꯈꯜꯂꯒ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨ ꯃꯥꯒ ꯑꯩꯒ ꯆꯦꯂꯦꯟꯖꯀꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯖꯔꯛꯀꯦ ꯃꯊꯪꯗ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗꯨ ꯄꯥꯔꯒ ꯆꯥꯛꯁꯦ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯑꯩꯁꯦ ꯍꯥꯕꯧꯅꯦ ꯆꯥꯒꯦꯅꯦ ꯆꯥꯊꯣꯛꯄꯤꯔꯦꯅꯦ ꯅꯪ ꯃꯌꯥꯝꯈꯩꯗꯤ ꯅꯪ ꯍꯥꯏꯗꯣ ꯆꯥꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯅꯪ ꯍꯥꯞꯄꯛꯏꯅ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯗ ꯅꯪꯒꯤꯗꯨꯗꯤ ꯆꯥꯛꯁꯤ ꯉꯝꯃꯔꯣꯏ ꯆꯥꯛꯁꯤ ꯉꯝꯗꯦ ꯆꯥꯛꯁꯨ ꯍꯥꯏꯔꯒ ꯉꯝꯃꯔꯣꯏ ꯁꯥꯁꯨ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯁꯤꯁꯦ ꯐꯖꯕ ꯑꯃ ꯑꯩꯒꯤꯅꯤꯀꯣ ꯁꯤꯁꯦ ꯅꯪ ꯍꯩꯅꯧꯁꯦ ꯍꯥꯞꯆꯤꯜꯂꯛꯀꯗꯣꯏꯅꯤ ꯁꯤ ꯑꯩꯒꯤꯅꯤ ꯑꯍꯥꯟꯕ ꯃꯨꯛꯕꯥꯡ ꯌꯥꯎꯕꯁꯤꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯁꯥ ꯍꯥꯞꯄꯛꯑꯣ ꯍꯥꯏꯕ ꯅꯪ ꯁꯥ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯛꯑꯦ ꯉꯥꯃꯩ ꯆꯥꯎ ꯅꯪ ꯁꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯣ ꯃꯣꯏꯅ ꯏꯆꯦ ꯍꯥꯞꯄꯛꯑꯣ ꯆꯥꯕꯗ ꯉꯥꯎꯖꯕꯤ ꯍꯥꯏꯕꯗꯨꯅ ꯅꯪꯉꯣꯟꯗ ꯆꯦꯂꯦꯟꯖ ꯑꯝꯇ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯈꯤꯇꯪ ꯋꯥꯒꯤꯅꯤ ꯑꯩꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯑꯩ ꯌꯨꯝꯗ ꯂꯩꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯑꯩꯅ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯆꯦ ꯆꯥꯕꯗ ꯉꯥꯎꯖꯩꯅ ꯑꯩꯉꯣꯟꯗ ꯍꯣꯏ ꯑꯩꯅꯕꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯌꯨꯝꯗꯕꯨ ꯊꯣꯛꯄ ꯇꯥꯏꯃꯤꯡ ꯑꯣꯏꯔꯒꯁꯨ ꯑꯃꯨꯛꯇꯪꯗꯤ ꯆꯥꯃꯤꯟꯅꯒꯦꯅꯁꯨ ꯑꯩꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯈꯨꯗꯣꯡꯆꯥꯕꯗꯣ ꯏꯆꯦꯅꯕꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯑꯒꯁꯨ ꯑꯗꯨ ꯑꯩꯅ ꯁꯨꯝ ꯑꯦꯛꯁꯦꯞ ꯇꯧꯅꯤ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯁꯨꯝ ꯑꯩꯅ ꯌꯨꯝ ꯊꯣꯛꯄ ꯃꯇꯝꯗ ꯏꯆꯦꯒ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯀꯦ ꯌꯥꯏ ꯍꯥꯎꯔꯦ ꯑꯩ ꯃꯔꯨꯗꯨ ꯄꯨꯔꯥ ꯆꯤꯛ ꯁꯤꯗ ꯊꯝꯃꯤꯅꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯥꯝ ꯀꯨꯏꯗ꯭ꯔꯦꯕ ꯑꯗꯣ
ꯃꯌꯥꯝꯅꯁꯨ ꯈꯔ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯌꯣꯕ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯒ ꯁꯕꯁꯀ꯭राꯏꯕ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪꯗ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯔꯤ ꯆꯥꯔꯒ ꯐꯖꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯁꯣꯏ ꯑꯉꯥꯝꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯗꯤ ꯑꯩꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯈꯪꯖꯗꯦ ꯍꯩꯁꯨ ꯍꯩꯖꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯪꯁꯦ ꯎꯝ ꯍꯜꯂꯣ ꯕ꯭ꯔꯣ ꯊꯤ ꯑꯝꯇ ꯆꯥꯔꯣ ꯍꯥꯏ ꯅꯪ ꯊꯤ ꯆꯥ ꯉꯝꯗꯕ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯆꯥꯅꯕ ꯃꯌꯥꯝꯅ ꯍꯥꯏꯔꯛꯑꯔꯣꯏꯗꯅ ꯍꯣꯏꯅꯦ ꯃꯌꯥꯝ ꯂꯣꯏ ꯆꯥꯟꯅꯗꯦꯕ ꯊꯤ ꯍꯥꯏꯕ ꯊꯤꯁꯦ ꯃꯌꯥꯝꯅ ꯊꯤ ꯆꯥꯎ ꯅꯪ ꯊꯤ ꯆꯥꯗꯣꯏꯕ ꯑꯗꯨꯗꯤ ꯆꯥꯔꯣꯏ ꯑꯗꯨꯗꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯕꯗꯨꯅ ꯌꯥꯅꯤꯡꯗꯦ ꯁꯤꯅꯤꯅꯦ ꯅꯪ ꯍꯥꯏꯔꯤꯁꯦ ꯅꯠꯇꯦ ꯌꯥꯔꯣꯏ ꯌꯥꯅꯤꯡꯗꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯆꯥꯅꯕ ꯑꯣꯏꯗꯦꯗꯅꯀꯣ ꯇꯣꯉꯥꯟꯕ ꯎꯝ ꯃꯥꯏꯗꯨꯗꯤ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯔꯁꯣꯅꯦꯜ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯂꯩꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯗꯨ ꯃꯌꯥꯝꯅ ꯆꯥꯅꯕꯗ ꯍꯥꯏꯔꯛꯀꯗꯧꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯂꯩꯔꯕ ꯎꯝ ꯃꯌꯥꯝꯅ ꯇꯣꯏꯂꯦꯠꯇ ꯆꯪꯍꯜꯂꯒ ꯈꯣꯡꯍꯥꯏ ꯆꯥꯝꯍꯜꯂꯒ ꯆꯥꯔꯣ ꯍꯥꯏꯗꯦ ꯑꯗꯨꯗꯤ ꯀꯟꯗꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯇꯧꯅꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯃꯌꯥꯝꯒ ꯇꯧꯅꯗꯕꯗꯨꯅꯦꯕ ꯉꯝꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯍꯥꯏꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅꯤ ꯄꯦꯟꯒꯅꯤ ꯍꯥꯏꯔꯒꯗꯤ ꯃꯣꯏꯅꯕꯨ ꯅꯨꯡꯉꯥꯏꯗꯧ ꯑꯣꯏꯔꯒꯗꯤ ꯑꯩ ꯆꯥꯕ ꯇꯥꯔꯦꯗꯅ ꯆꯥꯎꯕꯅꯦ ꯃꯤ ꯑꯗꯨꯒ ꯇꯧꯅꯗ꯭ꯔꯤꯗꯅ ꯃꯤ ꯇꯧꯅꯗꯕꯗꯣ ꯅꯪ ꯇꯧ ꯍꯥꯏꯕ ꯑꯩ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩꯅ ꯌꯥꯅꯤꯡꯉꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯏ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯆꯪꯉꯒ ꯈꯣꯡꯍꯥꯏ ꯆꯜꯂꯒ ꯆꯥꯛ ꯆꯥꯎ ꯍꯥꯏꯕꯅꯦꯕ ꯌꯥꯏꯌꯦ ꯑꯗꯨ ꯌꯥꯏ ꯌꯥꯗꯕ ꯑꯗꯨꯁꯨ ꯂꯩꯇꯦꯀꯣ ꯆꯥꯗꯕꯁꯦ ꯌꯣꯡꯆꯥꯛ ꯆꯥꯗꯅ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯌꯣꯡꯆꯥꯛ ꯑꯗꯨꯗꯤ ꯏꯔꯣꯝꯕꯅ ꯈꯔ ꯃꯌꯥꯝꯒꯤ ꯐꯩꯕ ꯅꯪꯒꯤ ꯃꯣꯠꯅꯤꯀꯣ ꯑꯗꯨꯅ ꯎꯝ ꯅꯪꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯨ ꯇꯥꯁꯦꯕ ꯎꯝ ꯍꯥꯏꯗꯤ ꯏꯕꯥꯅꯤ ꯈꯛꯇꯪ ꯂꯦꯞꯅꯒꯨꯝꯁꯦꯕ ꯃꯌꯥꯝꯗꯒꯤꯁꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯩ ꯍꯥꯟꯅ ꯂꯣꯏ ꯈꯪꯉꯦꯕ ꯍꯣꯏꯕ ꯃꯌꯥꯝꯒ ꯇꯧꯅꯗꯕ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟ ꯈꯔ ꯄꯥꯏꯈꯠꯂꯛꯎ ꯃꯣꯏꯅ ꯀꯃꯟ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯈꯨꯍꯥꯏꯗꯣ ꯃꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯍꯥꯏꯔꯛꯀꯅꯤꯗꯅ ꯍꯣꯏ ꯌꯦꯡꯉꯁꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟꯇꯣ ꯅꯪ ꯂꯣꯏꯔꯕꯣ ꯑꯗꯨꯗꯤ ꯂꯣꯏꯔꯦ ꯍꯣꯏ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯗꯤ ꯁꯥꯡꯁꯨ ꯁꯥꯡꯉꯝꯃꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯕ ꯃꯑꯣꯡꯗ ꯌꯥꯝ ꯐꯖꯒꯗꯧꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯁꯦꯝꯖꯔꯛꯑꯒꯦ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯃꯌꯥꯝ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤ ꯅꯧꯅꯁꯨ ꯍꯥꯡꯉꯤꯕꯅꯤ ꯃꯌꯥꯝ ꯆꯥꯔꯤꯉꯩꯁꯤꯁꯨ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯃꯥꯒꯤꯁꯤ 1K ꯌꯧꯍꯜꯂꯁꯦ 1K ꯌꯧꯍꯜꯂꯒ ꯀꯟꯇꯦꯟ ꯐꯖꯕ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯁꯨꯝ ꯍꯩꯕꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯨ ꯅꯝꯃꯒ ꯀꯟꯇꯦꯟ ꯋꯥꯈꯜꯗ ꯀꯟꯇꯦꯟ ꯐꯖꯕꯁꯨ ꯃꯌꯥꯝꯅ ꯈꯔ ꯈꯟꯅꯕ ꯍꯣꯠꯅꯕꯤꯔꯛꯎ ꯍꯥꯏꯌꯦ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟ ꯐꯖꯕ ꯄꯤꯔꯝꯃꯣ ꯁꯤ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯇꯧꯔꯛꯅꯕ ꯍꯣꯠꯅꯒꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯁꯤ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯁꯤꯗ